ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔ ꯂꯤꯆꯠ ꯋꯥꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯥꯏꯃꯒꯤ ꯍꯦꯂꯣꯏ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯃ ꯈꯨꯡꯒꯪ ꯑꯃꯗ ꯃꯈꯣꯏ ꯅꯤꯄꯥ ꯃꯌꯥꯝ ꯑꯃ ꯂꯥꯡꯐꯩ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯐꯩ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯡꯐꯩ ꯆꯠꯂꯒ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯎ ꯌꯥꯟꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯂꯥꯡꯐꯩ ꯆꯠꯅꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯗ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗ ꯂꯥꯡꯐꯩꯒꯤꯗꯃꯛꯇ ꯃꯈꯣꯏ ꯈꯣꯡꯁꯥꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯎ ꯌꯥꯟꯒꯗꯧꯔꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯎꯃꯪ ꯑꯗꯨꯗ ꯎ ꯌꯥꯜꯂꯨ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤ, ꯅꯈꯣꯏꯅ ꯎ ꯌꯥꯟꯐꯝ ꯑꯁꯤꯗ ꯎ ꯌꯥꯟꯗꯨꯅ ꯂꯩꯔꯤꯉꯩ ꯀꯔꯤꯒꯨꯝꯕ ꯇꯥꯍꯩꯗꯕ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜꯒꯨꯝꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯈꯣꯏꯒꯤ ꯈꯣꯜꯂꯥꯎ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯎꯔꯕꯁꯨ ꯑꯗꯒꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯕꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯒꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯍꯦꯔꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯎꯃꯪꯒꯤ ꯁꯥ ꯀꯩꯅꯕꯨ ꯀꯌꯥ ꯌꯥꯝꯅ ꯀꯜꯂꯨꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯎ ꯌꯥꯟꯕꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯡꯖꯪ ꯊꯥꯡꯖꯧ ꯑꯃꯗꯤ ꯑꯇꯩ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯁꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯅꯠꯇꯦꯅꯦ, ꯌꯣꯠꯅ ꯁꯥꯕꯅꯤꯅꯦ, ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯖꯤꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧ ꯉꯝꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯆꯥꯎꯈꯠꯅꯅꯕ ꯋꯥ ꯀꯌా ꯑꯃꯁꯨ ꯍꯥꯏꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯃꯈꯣꯏꯅ ꯎ ꯌꯥꯟꯒꯗꯧꯔꯤꯕ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯃꯗꯤ ꯎꯃꯪ ꯋꯥꯃꯪ ꯑꯗꯨꯗ ꯆꯪꯁꯜꯂꯛꯂꯤ꯫ ꯍꯥꯟꯅꯅ ꯃꯈꯣꯏ ꯈꯔꯅ ꯎ ꯌꯥꯟꯈꯤꯕꯒꯤ ꯎ ꯑꯀꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯒ ꯎ ꯀꯛꯊꯠꯈ꯭ꯔꯕ ꯎꯒꯤ ꯃꯈꯣꯡꯁꯤꯡ ꯎꯔꯥꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯑꯁꯨꯝ ꯆꯪꯁꯜꯂꯛꯄꯅ ꯃꯥꯒꯤ ꯎꯖꯥꯎ ꯈꯟꯗꯣꯛꯅꯗꯨꯅ ꯎ ꯃꯊꯪ ꯌꯥꯟꯕ ꯍꯧꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯎ ꯌꯥꯟꯁꯜꯂꯛꯂꯕ ꯃꯇꯨꯡ ꯎꯃꯪ ꯃꯅꯨꯡ ꯈꯔ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯥꯅ ꯄꯥꯝꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯒꯗꯕ ꯎ ꯈꯟꯗꯨꯅ ꯌꯥꯅꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯅꯤꯄꯥ ꯑꯃꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕ, ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅꯁꯨ ꯆꯥꯎꯕ ꯎ ꯑꯃꯕꯨ ꯈꯜꯂꯒ ꯃꯗꯨꯕꯨ ꯌꯥꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯎ ꯑꯗꯣ ꯌꯥꯜꯂꯕ ꯃꯇꯨꯡ ꯎ ꯑꯗꯨꯅ ꯇꯨꯊꯔꯛꯂꯕ ꯃꯇꯨꯡꯗ ꯎ ꯑꯗꯨꯒꯤ ꯃꯁꯥ ꯃꯔꯦꯡ ꯑꯗꯣ ꯀꯛꯊꯠꯀꯦ ꯍꯥꯏꯗꯨꯅ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯁꯥꯡꯂꯕ ꯎ ꯑꯗꯨꯒꯤ ꯃꯇꯣꯟꯂꯣꯝꯗ ꯆꯠꯄ ꯃꯇꯝꯗ ꯅꯥꯔꯛ ꯃꯣꯡꯁꯣꯡꯂꯣꯝꯗ ꯎꯒꯤ ꯃꯇꯣꯟ ꯑꯗꯣ ꯇꯥꯁꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯎꯒꯤ ꯃꯇꯣꯟ ꯑꯗꯨꯒꯤ ꯃꯁꯥ ꯃꯔꯦꯡꯁꯤꯡ ꯑꯗꯣ ꯀꯛꯊꯠ ꯌꯥꯟꯊꯠꯇꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯃꯉꯣꯟꯗ ꯐꯪꯉꯤ꯫ ꯁꯥꯎꯍꯨꯝ ꯑꯗꯨ ꯃꯉꯣꯟꯗ ꯐꯪꯕ ꯃꯇꯝꯗ ꯅꯤꯄꯥ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ, ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ ꯂꯤꯐꯠ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯨꯝ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕꯗꯁꯨꯅ ꯀꯅꯥ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯣ ꯏꯄꯥꯏ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯎ ꯑꯗꯣ ꯌꯥꯟꯕ ꯍꯧꯔꯤ꯫ ꯑꯇꯣꯞꯄ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯊꯥꯞꯇꯣꯛꯅꯔꯒ ꯎ ꯌꯥꯟꯕꯒꯤ ꯎꯁꯥ ꯀꯛꯊꯕꯒꯤ ꯃꯈꯣꯜ ꯇꯣꯛ ꯇꯥꯛ ꯌꯥꯝ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯗꯤ ꯃꯈꯣꯏ ꯃꯁꯦꯟ ꯂꯥꯎꯅ ꯈꯣꯡꯅꯕꯒꯤ ꯃꯈꯣꯜꯁꯤꯡ, ꯁꯤꯡꯖꯪꯗꯣ ꯑꯃꯨꯛꯇ ꯋꯥꯏꯒꯦ, ꯌꯣꯠꯆꯩꯗꯣ ꯑꯃꯨꯛꯇ ꯄꯤꯔꯛꯎ, ꯁꯣꯝ ꯅꯥꯀꯟꯗ ꯏꯜꯂꯛꯎ ꯍꯥꯏꯕꯅꯆꯤꯡꯕ ꯂꯥꯎꯅ ꯈꯣꯡꯅꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨꯅ ꯅꯤꯄꯥ ꯑꯗꯣ
ꯀꯤꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯀꯤꯔꯝꯗꯦ ꯃꯥꯒꯤ ꯑꯀꯣꯏꯕꯗꯁꯨ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅ ꯃꯁꯨꯒꯤ ꯃꯇꯨꯡ ꯅꯨꯄꯥ ꯑꯁꯤꯅ ꯎꯁꯥꯗꯣ ꯑꯁꯨꯝ ꯊꯥꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯦꯞꯂꯒ ꯂꯩꯕꯒꯨꯝ ꯃꯍꯥꯛꯀꯤ ꯃꯃꯤ ꯑꯗꯨꯗ ꯎꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯐꯨꯖꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯈꯨꯗꯛ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯤ ꯋꯥꯟꯊꯈ꯭ꯔꯤ ꯅꯤꯄꯥ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯥꯔꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ ꯄꯨꯡꯃꯝ ꯃꯝꯁꯤꯜꯂꯝꯒꯗꯧꯔꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯊꯥꯞꯇꯣꯛꯈ꯭ꯔꯕꯗꯤ ꯃꯝꯈꯤꯕꯅ ꯎꯗ꯭ꯔꯦ ꯈꯔ ꯈꯔ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯣꯏꯕꯖꯥꯠꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯇꯣ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯂꯒ ꯑꯃꯨꯛ ꯋꯥꯟꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯟꯇꯛ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯗꯤ ꯊꯥꯕꯜꯅ ꯄꯨꯡꯂꯪ ꯂꯪꯂꯒ ꯂꯩꯔꯝꯃꯤ ꯑꯀꯣꯏꯕꯗꯣ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯉꯥꯛꯇꯅꯤ ꯃꯍꯥꯛꯅ ꯌꯦꯡꯈꯤꯕ ꯈꯨꯗꯤꯡꯃꯛꯇ ꯋꯥꯡꯂꯣ ꯋꯥꯡꯂꯕ ꯆꯥꯎꯔꯕ ꯎꯒꯤ ꯎꯁꯥ ꯃꯔꯦꯡꯁꯤꯡ ꯎꯒꯤ ꯃꯇꯣꯟ ꯑꯃꯗꯤ ꯑꯇꯩ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯥꯟꯕ ꯃꯨꯁꯤꯟꯃꯨꯕ ꯁꯛꯇꯝꯁꯤꯡ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯕꯒꯨꯝ ꯀꯨꯊ꯭ꯔꯤ ꯀꯨꯁꯜꯂꯕ ꯂꯩꯀꯨꯠ ꯂꯩꯔꯥꯡ ꯉꯥꯛꯇꯅꯤ ꯃꯗꯨ ꯃꯌꯥꯝꯗꯣ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯅꯥꯄꯤ ꯁꯤꯡꯅꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯅꯣꯝꯍꯧ ꯂꯦꯡꯉꯛꯏ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯐꯨꯊꯤ ꯍꯥꯎꯊꯤ ꯑꯃꯗꯤ ꯑꯇꯩ ꯎꯁꯥ ꯋꯥꯁꯥ ꯃꯌꯥꯝ ꯑꯃ ꯃꯔꯣꯟ ꯂꯣꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁꯦꯝꯕ ꯑꯗꯨꯒꯨꯝꯂꯕ ꯈꯥꯡꯄꯣꯛꯁꯪ ꯎꯒꯤ ꯃꯁꯥ ꯃꯌꯥꯝ ꯑꯃꯅ ꯑꯃꯒ ꯂꯣꯟꯁꯤꯟꯅꯔꯒ ꯎꯒꯤ ꯎꯊꯛꯇ ꯁꯦꯝꯕ ꯁꯒꯥꯏ ꯑꯃ ꯑꯣꯏꯔꯝꯂꯦ ꯁꯒꯥꯏ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯦ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯨꯔꯒ ꯒ꯭ꯌꯥꯟ ꯂꯥꯛꯂꯤꯕꯅꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤꯡ ꯑꯗꯣ ꯎꯒꯤ ꯎꯁꯥ ꯑꯗꯨꯗꯒꯤ ꯌꯦꯡꯊꯔꯛꯄꯗ ꯎꯕ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗ ꯑꯃꯗꯤ ꯌꯦꯡꯊꯔꯛꯄꯗ ꯎꯔꯤꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯐꯖꯅ ꯈꯪꯗ꯭ꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯣꯝꯍꯧ ꯆꯪꯂꯛꯄꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯔꯦ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯔꯨꯕꯗ ꯅꯤꯄꯥ ꯑꯗꯣ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯃꯁꯥ ꯑꯗꯣ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯔꯕꯒꯨꯝ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗꯨꯅ ꯑꯁꯥꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯤꯄꯥ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤꯕ ꯑꯗꯨꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯁꯨꯝꯗꯨꯅ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯍꯤꯡ ꯆꯨꯞꯄ ꯃꯥꯒ ꯎ ꯌꯥꯟꯕ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯈꯤ ꯑꯗꯨꯕꯨ ꯐꯪꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯍꯥꯛꯇꯣ ꯂꯥꯏ ꯇꯤꯟꯅꯒ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯈꯪꯗ꯭ꯔꯤꯉꯩ ꯁꯥ ꯀꯩꯅꯒ ꯆꯦꯟꯗꯨꯅ ꯆꯥꯈ꯭ꯔꯕ ꯖꯥꯠꯂꯥ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯑꯗꯨꯃꯛ ꯍꯟꯅꯈ꯭ꯔꯤ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯝꯕꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ರಿ ꯅꯣꯡꯃ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯃꯉꯥꯅꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯤ ꯊꯥ ꯑꯃꯗꯒꯤ ꯑꯅꯤ ꯍꯧꯖꯤꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯍꯧꯖꯤꯟꯈꯤꯕꯅ ꯆꯍꯤ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯤ ꯁꯣꯝꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯗꯨꯅꯇ ꯈꯜꯂꯒꯇ ꯂꯩꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯎꯃꯪ ꯑꯗꯨꯗꯁꯨ ꯑꯇꯣꯞꯄ ꯎ ꯌꯥꯟꯕ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯂꯥꯛꯃꯤꯟꯅꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯑꯣꯜꯂꯛꯂꯕꯅꯤꯅ ꯀꯥꯎꯅꯈ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯎ ꯌꯥꯟꯕ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯎ ꯌꯥꯟꯕ ꯂꯥꯛꯄꯗ ꯅꯤꯄꯥ ꯑꯗꯨꯅ ꯃꯈꯣꯜ ꯇꯥꯔꯤ ꯍꯥꯏꯕꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯥꯡꯂꯨꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯎ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯋꯥꯕ ꯅꯪꯂꯦ ꯀꯅꯥ ꯂꯩꯕꯒꯦ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯄꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯨꯕꯗꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯅꯨꯄꯥ ꯃꯈꯩ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯂꯨꯕꯗ ꯅꯨꯄꯥ ꯑꯗꯣ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯁꯤꯟꯅꯈ꯭ꯔꯦ
ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯃꯇꯝ ꯀꯨꯏꯅ ꯁꯤꯔꯨꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯨꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ 5-6-10 ꯂꯩꯔꯕ ꯃꯇꯨꯡꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯥꯁꯟꯗꯨꯅ ꯌꯨꯝ ꯀꯩ ꯁꯥꯖꯟꯗꯨꯅ ꯈꯨꯜꯂꯤꯡꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯆꯤꯡꯒꯤ ꯆꯤꯡ ꯂꯝꯕꯤ ꯑꯗꯨꯁꯨ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯆꯠꯅꯅꯕ ꯃꯈꯣꯏ ꯈꯔ ꯑꯃꯨꯛ ꯁꯦꯝ ꯁꯥꯔꯛꯂꯤ꯫ ꯃꯇꯝꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯨꯜ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯈꯣꯏ 5-6 ꯑꯗꯣ ꯆꯤꯡꯈꯨꯜ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯆꯤꯡꯈꯨꯜ ꯑꯗꯨꯕꯨ ꯌꯧꯅ ꯄꯨꯒꯗꯕ ꯖꯤꯞ ꯑꯃꯗ ꯃꯈꯣꯏ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯇꯨꯝꯅ ꯍꯤꯞꯅꯅꯕ ꯆꯥꯅꯅꯕ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯆꯤꯡꯒꯤ ꯆꯤꯡꯈꯨꯜ ꯑꯗꯣ ꯌꯧꯔꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯦ꯫ ꯃꯈꯣꯏꯅ ꯆꯤꯡꯈꯨꯜ ꯑꯗꯨ ꯌꯧꯔꯛꯄꯗ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯇꯔꯥꯝ ꯀꯧꯔꯤ꯫ ꯃꯈꯣꯏꯗꯤ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯤꯄꯥꯏ ꯊꯤꯔꯨꯔꯕꯅꯤ ꯍꯥꯏꯔꯛꯄꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯐꯅꯪꯒꯅꯗꯤ ꯊꯣꯛꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯁꯤꯅꯒ ꯐꯠꯇꯕꯒ ꯃꯔꯛꯇ ꯈꯔ ꯄꯜꯂꯒ ꯂꯩꯔꯨꯔꯦ, ꯒꯥꯔꯤꯁꯤꯅꯒ ꯈꯔꯒ ꯅꯤꯡꯉꯥꯏ ꯇꯧꯕꯒ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯅꯔꯗꯨꯅ ꯍꯔꯥꯎ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯌꯥꯝꯅꯁꯨ ꯆꯤꯜꯂꯤ, ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯗꯒꯤ ꯈꯔ ꯍꯥꯟꯇꯣꯛꯂꯒ ꯆꯤꯡꯃꯥꯏ ꯇꯦꯝꯊꯣꯛꯂꯒ ꯂꯩꯕ ꯂꯝꯍꯥꯡ ꯂꯝꯄꯥꯛ ꯑꯃꯗ ꯃꯈꯣꯏꯕꯨ ꯂꯩꯅꯅꯕꯒꯤ ꯈꯣꯂꯥ ꯁꯦꯝꯗꯨꯅ ꯊꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯅ ꯃꯈꯣꯏꯕు ꯂꯩꯅꯅꯕ ꯁꯦꯝ ꯁꯥꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯗꯨꯅ ꯊꯕꯛ ꯁꯨꯕ ꯍꯧꯅꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯄ ꯅꯨꯃꯤꯠ 5-6ꯅꯤ ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡꯈꯨꯜ ꯑꯗꯨꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯁꯤꯡ, ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ, ꯎꯃꯪ ꯋꯥꯃꯪ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯍꯦꯛ ꯇꯥꯕ ꯐꯪꯏ꯫ ꯑꯗꯨꯕꯨ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯅꯤꯅ ꯃꯈꯣꯏ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯆꯤꯡꯒꯤ ꯁꯥ ꯀꯩ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯏ꯫ ꯃꯈꯣꯏ ꯃꯤꯒ ꯌꯥꯝꯕꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯗꯒꯤ ꯈꯖꯤꯛꯇꯪ ꯆꯠꯂꯒ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯒ ꯂꯣꯏꯅꯔꯕ ꯃꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯌꯨꯝ ꯂꯩꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯀꯤꯕ ꯄꯣꯛꯂꯨꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯛꯄꯅ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯅꯣꯅꯦ ꯃꯥꯒꯤ ꯃꯁꯥꯁꯤꯕꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯥꯜꯂꯛꯄꯒꯨꯝ ꯇꯧꯏꯗ ꯍꯥꯏꯗꯨꯅ ꯃꯥꯅ ꯎꯔꯨ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯈꯣꯏꯅ ꯇꯨꯝꯕꯗꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯅꯥꯜꯂꯛꯄ ꯁꯣꯛꯂꯛꯄꯒꯨꯝꯅ ꯇꯧꯏ꯫ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯇꯨꯝꯃꯤꯟꯅꯕꯗ ꯃꯥꯅ ꯊꯣꯡꯖꯤꯟꯄꯥꯟ ꯊꯪꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯣꯡꯖꯤꯟꯄꯥꯟꯗꯒꯤ ꯍꯦꯛ ꯆꯪꯂꯛꯄꯗ ꯅꯤꯄꯥ ꯑꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯅꯔ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ, ꯅꯨꯡꯁꯤꯠꯅ ꯁꯤꯠꯂꯛꯄꯒꯤ ꯁꯥꯎꯍꯨꯝꯂ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯑꯁ꯭ꯋꯥꯏꯗ ꯀꯔꯤꯒꯨꯝꯕ ꯇꯝꯅꯕꯒꯨꯝꯕ ꯂꯩꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯃꯋꯣꯟ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯃꯍꯥꯛꯅ ꯇꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯛꯂꯤ꯫ ꯍꯩꯁ, ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯄꯥꯏꯗꯨꯅ ꯅꯥꯟꯗꯨꯅ ꯍꯦꯛ ꯇꯧꯔꯤꯕꯁꯤ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯐꯩ, ꯈꯪꯅꯤ ꯍꯟꯇꯃꯨꯛꯇꯤ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯃꯁꯛ ꯈꯪꯗꯣꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯤꯄꯥ ꯑꯗꯣ ꯑꯍꯤꯡ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯇꯨꯝꯗꯕ ꯃꯈꯩ ꯁꯪꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯈꯣꯂꯥꯒꯤ ꯊꯣꯡ ꯑꯗꯣ
ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯞꯅ ꯀꯔꯛ ꯀꯔꯛ ꯏꯟꯗꯨꯅ ꯍꯥꯡꯇꯣꯔꯛꯂꯤ ꯑꯁꯨꯝꯅ ꯍꯥꯡꯇꯣꯔꯛꯄ ꯑꯗꯨꯗ ꯅꯤꯄꯥꯗꯨꯅ ꯈꯜꯂꯤ ꯑꯣ ꯂꯥꯛꯇꯤ ꯂꯥꯛꯑꯦꯁꯦ ꯈꯪꯒꯅꯤꯗꯅ ꯇꯨꯝꯁꯤꯟꯅꯔꯒ ꯂꯩꯌꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯇꯨꯝꯁꯤꯟꯅꯔꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯐꯛꯀꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯃꯀꯣꯛꯇ ꯃꯅꯪꯒꯟꯗ ꯅꯥꯟꯗꯨꯅ ꯁꯥꯟꯅꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯍꯦ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯉꯧꯔꯣ ꯉꯧꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯑꯗꯨꯒ ꯃꯁꯝꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯀꯨꯞꯄ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯤ ꯅꯨꯄꯤ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯊꯠꯂꯝꯂꯒ ꯃꯗꯨꯒꯤ ꯆꯩꯅꯥꯈꯣꯜꯅ ꯉꯥꯎꯈꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯗꯣꯛꯂꯤꯉꯩ ꯅꯨꯄꯤ ꯑꯗꯣ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯆꯦꯟꯈꯤꯕꯗꯣ ꯃꯈꯣꯜꯒ ꯑꯃꯠꯇ ꯊꯣꯛꯇꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯕꯗꯨꯗꯗꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯨꯝꯂꯤꯕ ꯃꯁꯨꯝ ꯃꯃꯥꯟꯅꯕ ꯃꯌꯥꯝꯕꯁꯤꯡ ꯃꯊꯪ ꯃꯊꯪ ꯍꯧꯒꯠꯅꯔꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯆꯤꯛꯂꯝꯕꯒꯤ ꯌꯥꯈꯨꯟ ꯇꯥꯗꯨꯅ ꯏ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯣ ꯌꯦꯡꯍꯜꯂꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯩ ꯅꯪꯒꯤꯁꯤꯗꯤ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯤꯡꯆꯥꯕꯤꯅ ꯆꯤꯛꯂꯤꯕ ꯖꯥꯠꯂꯥ ꯍꯩ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯕꯨ ꯍꯤꯡꯆꯥꯕꯤꯒ ꯂꯩꯕ ꯖꯥꯠꯂꯅꯦ ꯑꯗꯨꯝꯅ ꯃꯈꯣꯏꯗꯣ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯇꯨꯝꯅꯔꯁꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯈꯨꯜꯂꯥꯛꯄꯗ ꯍꯪꯂꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯅꯣꯡꯉꯥꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯈ꯭ꯔꯤ ꯇꯨꯝꯕꯁꯨ ꯌꯥꯎꯔꯦ ꯇꯨꯝꯗꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯈꯨꯠꯇ ꯆꯤꯛꯂꯝꯕ ꯑꯗꯨꯅ ꯍꯨ ꯀꯥꯕꯗꯔ ꯀꯔꯤꯅꯣ ꯆꯤꯡ ꯖꯤꯡ ꯖꯤꯡ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯆꯤꯛ ꯆꯤꯛ ꯂꯥꯎꯗꯨꯅ ꯁꯦꯒꯥꯏꯕꯒꯨꯝ ꯁꯦꯠꯇꯠꯂꯛꯄꯒꯨꯝ ꯆꯩꯅꯥꯈꯣꯜ ꯐꯪꯒꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯐꯤ ꯑꯃꯅ ꯌꯦꯠꯁꯟꯗꯨꯅ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯤ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯠꯇꯨꯅ ꯈꯨꯜꯂꯥꯛꯄꯕꯨ ꯀꯧꯔꯨꯔꯤ ꯈꯨꯜꯂꯥꯛꯄ ꯑꯗꯨꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯕꯗꯒꯤ ꯈꯨꯜꯂꯥꯛꯄꯗꯨꯅꯁꯨ ꯃꯥꯒ ꯂꯣꯏꯅꯕ ꯃꯤꯑꯣꯏ ꯈꯔꯒ ꯂꯥꯛꯂꯤ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯣ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯅꯈꯣꯏꯒꯤꯁꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯁ꯭ꯋꯥꯏꯗ ꯅꯍꯥꯟꯋꯥꯏꯗ ꯅꯨꯄꯤ ꯑꯃꯕꯨꯗꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯍꯥꯛꯇꯨ ꯂꯥꯏꯅ ꯆꯦꯜꯂꯦ ꯍꯥꯏ ꯃꯥꯏꯕꯤꯅꯦꯁꯨ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ ꯑꯗꯨꯝ ꯂꯣꯏꯅꯈ꯭ꯔꯕꯅꯤ ꯑꯗꯣ ꯅꯈꯣꯏꯅ ꯂꯥꯛꯂꯕ ꯀꯥꯟꯗꯁꯤꯗ ꯁꯥꯐꯣꯡꯂꯛꯂꯤꯕ ꯑꯁꯤꯗꯤ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯆꯍꯤ 10-20ꯃꯨꯛ ꯁꯨꯔꯝꯂꯒꯅꯤ ꯑꯗꯨꯗꯒꯤ ꯉꯁꯤ ꯑꯃꯨꯛ ꯇꯥꯔꯤꯕꯁꯤꯅꯤ ꯑꯗꯣ ꯅꯣꯏ ꯊꯣꯏꯅ ꯍꯦꯟꯅ ꯀꯤꯔꯨꯒꯅꯨ ꯍꯣꯔꯦꯟꯅꯦ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯕꯨ ꯉꯥꯛ ꯁꯤꯜꯍꯟꯒꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯌꯥꯔꯔꯣꯏꯗ ꯏꯄꯥ ꯈꯨꯜꯂꯥꯛꯄ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯤ ꯑꯃꯨꯛ ꯆꯦꯟꯅꯕꯤꯔꯨꯔꯒꯅꯨ ꯑꯩꯈꯣꯏ ꯍꯟꯗꯛꯃꯨꯛꯇꯤ ꯊꯣꯡꯁꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯣꯜꯂꯒ ꯊꯝꯖꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯅꯔꯕꯗꯨꯗꯗꯤ ꯍꯣꯏ ꯑꯗꯨꯝꯅ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯈꯨꯜꯂꯥꯛꯄ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯁꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯇꯥꯅꯩ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯅꯨꯄꯤꯅ ꯃꯌꯥ ꯆꯤꯛꯂꯝꯕ ꯅꯤꯄꯥ ꯑꯗꯨꯅ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯖꯔꯔꯣꯏ ꯍꯤꯡꯆꯥꯕꯤꯕꯨ ꯑꯣꯏꯔꯣ ꯀꯣꯆꯥꯕꯤꯕꯨ ꯑꯣꯏꯔꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯖꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯄꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯔꯥꯡ ꯄꯥꯎ ꯇꯝꯕꯗꯗꯤ ꯅꯨꯄꯤꯗꯨ ꯃꯁꯛꯀ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯁꯛꯇꯣ ꯌꯥꯝꯅ ꯐꯖꯩ ꯃꯃꯥꯏꯗꯣ ꯌꯥꯝꯅ ꯏꯪꯉꯤ ꯃꯥꯒꯤ ꯃꯁꯝꯁꯤꯡ ꯑꯗꯨꯅꯅꯦ ꯃꯁꯥ ꯄꯨꯝꯅꯃꯛ ꯊꯨꯡꯅꯕ ꯀꯨꯞꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯤꯁꯨ ꯑꯃꯠꯇ ꯁꯦꯠꯇꯦ ꯀꯨꯆꯨꯁꯨ ꯌꯥꯝꯅ ꯉꯧꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯍꯩ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯊꯣꯛꯂꯣꯗꯅ ꯃꯥꯅ ꯅꯪꯕꯨ ꯆꯥꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ ꯅꯁꯥ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯂꯉꯛꯁꯝꯗ ꯆꯤꯈꯥꯏꯗꯨꯅ ꯆꯥꯊꯣꯛꯂꯝꯒꯅꯤ ꯃꯗꯨ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯥꯅ ꯑꯩ ꯈꯨꯠꯇ ꯆꯤꯛꯂꯝꯂꯤꯕꯁꯤꯗꯤ ꯆꯥꯒꯦ ꯇꯧꯕ ꯅꯠꯇ꯭ꯔꯣ
ꯍꯣꯏ ꯀꯊꯥ ꯑꯗꯨꯗꯤ ꯃꯥꯕꯨ ꯅꯥꯊꯣꯛꯅꯅꯕ ꯃꯥꯒꯤꯁꯨ ꯎꯄꯥꯏ ꯌꯦꯡꯖꯕꯅꯤꯅꯦ ꯄꯪꯉꯤꯗ ꯀꯣꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯥꯗꯣ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯑꯁꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯁꯨꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯅꯨꯄꯥ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯆꯤꯛꯂꯝꯕꯒꯤ ꯍꯨ ꯑꯗꯨꯅ ꯀꯔꯤꯅ ꯈꯪꯗ꯭ꯔꯦ ꯃꯍꯥꯛ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯅꯥꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯌꯥꯝꯅ ꯉꯁꯤꯗꯤ ꯅꯪ ꯃꯅꯨꯡꯗ ꯊꯪꯉꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯗꯤ ꯁꯣꯔ ꯐꯨꯟꯒꯠꯂꯤ ꯍꯩꯅꯗꯦ ꯁꯤꯗ ꯁꯨꯝ ꯇꯨꯝꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯇꯨꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯉꯔꯥꯡ ꯂꯥꯛꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯨꯄꯥ ꯑꯗꯨꯗ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯁꯥꯁꯨ ꯀꯔꯤꯃꯠꯇ ꯅꯥꯔꯝꯗ꯭ꯔꯤ ꯂꯥꯏꯍꯧ ꯍꯧꯕꯗꯨꯁꯨ ꯍꯧꯔꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯑꯁꯣꯛꯈꯤꯕ ꯑꯗꯨꯁꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯇꯨꯅ ꯂꯩꯔꯝꯂꯤ ꯐꯅꯌꯥꯝꯁꯨ ꯐꯖꯜꯂꯝꯂꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯈꯪꯂꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯍꯦꯛ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯄꯥꯏꯗꯨꯅ ꯅꯥꯟꯗꯨꯅ ꯇꯧꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯗꯨ ꯍꯤꯡꯆꯥꯕꯤ ꯑꯃ ꯅꯠꯇꯦ ꯃꯗꯣ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯒ ꯂꯣꯏꯅꯕ ꯌꯥꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯂꯛꯄꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯎꯃꯪꯒꯤ ꯑꯀꯣꯏꯕ ꯑꯃꯗꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯈꯤ ꯃꯃꯩꯊꯪꯗ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗꯨꯗꯗꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯝꯂꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯟꯈꯤ ꯃꯈꯣꯏꯅ ꯐꯅ ꯀꯨꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯊꯕꯛ ꯁꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯅ ꯀꯨꯏꯅ ꯂꯩꯔꯝꯂꯕꯁꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ